ngasi gi maru pausing pijari irang mayok nariba manipurda sahi manga kol data record sing manghandana thamnaba Ministry of Home Affairs na telecom operator singda kangankre India lenga ki Ministry of Home Affairs na irang mayok nariba manipur gi oini sahi manga kol record sing manghandana thamnaba telecom operator singda kangankre Ministry gi makai gi kol record sing manghandana thamnaba yatang ama pirak liba asi kulai paiba militant sing manipur gi wangma Myanmar border da leiba singna manipur gi manung da leiriba karam mioi sing ka pau phone bagi haibu thidok na bani iram asiga mari lenana telecom operator sing yawba mifam ama Ministry of Home Affairs na sinna pangthok khibada manipur gi sahi mangai call record sing mahandana thamna ba kan khibani center gi maikai de gi lakhulak liba khongthang asi manipur tholi beirang asida khulai paiba militant sing yawre haibe kudam sing pangba security agency sing gi maikai de gi manipur da tholi birang asida apab makal gi khulai paiba militant yawre Makhoin pairi khulai sing adu Myanmar ngamkhaida operate tawriba khulai paiba group kayana pirakpani haibagi thajabasu leibadagini Manipur gi Jiriban district gi kukijo militant sing na phadana pukhiba misam taruk sina phangkhiba matung Imphal Valley da chauna ungkhona umlaki madugi irang laksinana ba authority na tampaki district singda matam kaktaba curfew thanbinbaga loinana internet service sing thingjinna thambaga loinana kukijo na Papung oina Khundaba district ani dasu internet ki ating batham libani Manipur da mamang sahi lising ani kurumdoi gi me ahum dagi kugi jo amsung maitai ani gi marakta kanglup ki oiba irang thorok kibani irang asina maram oiraga kanglup ani gi mioching sangthok sangsin tawhandana Central Security Force na kanglup ani gi marakta buffer zone thamdana masing yanluba security personnel kaya ngak sendan laikibani Leimakhongda chatkibadagi maitai ama pau phaunaba ngamkhidre Leimakhong Army the Military Engineering Service da thabok tawba Imphal West ki loitang khunau dagi Laisram Kamal Babu sahi yankhi gi taru ngarang nimit yungba pung anirom tabada mahakna paikhiba mobile phone adu switch off tawkhibadagi paw phawna bangam khidre hairi imung manung na mahak kuki militant sing na pharam godra haibagi chingnaba lei haina phungdok pulona na mioi asi nimit khudingi Leimakhong Army Camp ta ayuk pung 8 taba matam chali adu numidaram pung 5 rom tabada halakpani nutigi matawgung wasi thabok chakhraba matung imung manung nungtel pung anirom tabada phone tawbada switch off tawkhibdagi paw phawna bungam khidabani hairi sigi contract phawba mobile internet service thingbaga loina school singchu thingili state sigi hoji oiriba law and order gi phibam asiga mari lenana kangpokpi amasung Sucharpur yauna district tareta thamlakiba mobile internet data gi athingba adu tha asi contract ki midang wairam pung 5 minute 3 phawba sangdokre loinana Manipur lenga ki education department su liba November 23 phawba school sing thinginkre haibi order thokrabani amromda hayengi oina district tareta thamlakhiba curfew ayuk pung 5 dagi nimit yung pung 12 phawba komthokre curfew komthoklangai manungda makal amatagi protest pangthokpa mioi 5 natrak 5 dai hena punbada athingba laikani haina chu cherol sin hairi Manipur procedural rule thamnaba Mizoram Rai Sabha gi MP Balan Benana center dakshinkre Manipur tholiba irang asi losinana bagidamak state asida president run thamgadabani haina Mizoram gi Rai Sabha gi MP K Balal Benana parliamentary leader meeting phangdokre New Delhi da pangthokkiba parliamentary leaders meeting da wa ngangduna Rai Sabha gi MP K Balal Benana hai Manipur president rule thamam to e PR thamlabadi center na Manipur tholiba irang asi losinana ba haktenana thabak pakat payagani Manipur mamang sahi gi me ahum dagi masing yamlaba misam sikre tholi birang asida center na lokhatpham thokpa action sing matam chara lokhatpa yanabgidamak president rule thamagi tangai phadaba asi lakpani Parliament ki members in Manipur ki issue asida kholaw kaya laudun lakli Manipur da Mizo Furup ki mioi kaya khunda leitari Manipur da Mizo tribe ki mioi lak kaya leiri makoi gi manung da mioi kaya hauji Mizoram da changjafam laudun leiri bani Armed conflict asin maram oiraga saphagada mafam da changjafam laudun leibani makoi gi manung da angang kaya amasu yauri Mizoram da leiriba refugee singi manung da angang kaya yauriba asi ningthi ningsinna bagi tangai phadaba leibana maram oiraga Mizoram da UNICEF office ama linkhat bagi tangai phadaba su leiri Guwahati amadi Shillong da leiriba UNICEF office sing asina Mizoram da leiriba refugee angang sing asi yengsin mangamde center na hiram asigi matang da miyeng sangduna athubada thorang sing lokat bagi tangai phadaba leire haina phongdokhi Mamang sahi gi me amadagi thorokkiba Mamang sahi me amadagi haurakkiba irang asina maram oiraga miyoi kaya gi punchi lomkre micham kaya asi ana tholamkre awaba phibam na leiriba asi yelaga center na athu matumda procedural rule thamna lokotpham thokpa action sing lokot view haina phongdokhi Mizoram gi MP na Manipur gi wafam da khut thingjilaktana ba
सना जाउबा लेसेमना वार्निंग तौक्रे मिजोराम की MP के बलाल बेनाना मणिपुर उजिक थोक्लिबा कांगलुप की इरांग असी लोइसिननबा मैतै अमसुंग कुकीजो की तोंगानबा एडमिनिस्ट्रेटिव यूनिट अमा थंगदबनी मदुगी मावनना मणिपुर लेंगाकना मुथतलगा मणिपुर लेंगाक मुथतलगा स्टेट असिदा प्रेसिडेंट रूल थंगदबनी हाइना फोंदोरखिबा वफम अदुबु मणिपुर राज्य सभा की MP लेसेम सना जाउन यानिंगदबा फोंदोकलदुना मिजोराम की MP ना मसागी सुमांग सिटपियु अतोप लंगी लांसिनदुना खुद थिंगिनबिरकनु हाइना खंगनख्रे मिजोराम की MP के बलान बेनाना मितै अमसुंग कुकीजो की तोंगानबा लेंगाक लहिनगदबनी हाइ वफम अदु यानिंगदबा फोंदोकदुना राज्य सभा की MP लेसेम सना जाउबना मिजोराम की MP ना तोप स्टेट की वफम द खुद थिंगिनबा तौरोइदबनी नसागी स्टेट की इशू ओइना पुखतपियु मणिपुर की इशू द खुद थिंगिनबा लेपतुना अफबा युमलोनबा लेबा अमा ओइना लेहनसी हाइना फोंदोकलदुना ममांग मिजोराम की MP असिना मणिपुर की वाथुक असी तोंगान तोंगान लेंगाक लेहनद्रबदी वारजुन पुरपंगमलोय चिंगी ट्राइब सिंग तंपाक चटपंगमद्रे मतौ असुमना मैतै सिंजु चिंग चटपंगमद्रे मरम अदुना मैतै अमसुंग कुकीजो सिंग असी हौजिक कन्दुना लेबा मरमना तोंगानबा सेपरेट एडमिनिस्ट्रेशन पीगदबनी हाइब वाफम फोंदोखिबा अदु यानिंगदबा फोंदोखि।